मरुओइबा पाव मफम कयादा तुरेल इसिंग काइखिबना मरम ओइरगा इमथोंग कयागी मियोय कया इसिंग इसावी अवाबा सावना मायोकनरे मी कनबगी थबकसु मखा ताना चथनरे हौजिक फावबदा मणिपुर के ओइना इसिंग इसावना मरम ओइदुना इमथोंग लिसिंग अहोम सनी हुमफुद्रा मंगागी मथकता इसिंगना थुमजिनख्रे मियोय लिसिंग अहोम सनीपान अनिबुना अवाबा नंगनख्रे अरुणाचल प्रदेश तसु नोंग मरम ओइदुना सिंग निंखाइबा अमदे इसिंग इसाव थोकपदा हौजिक फावबदा मियोय तरागी पुंसी मांगख्रे खुरमजरी ISCOM मणिपुरी पाव मिदेंग ताबिरिबा ख्वाइ पुनमक तारामना ओक्सरी हौजिक पाव संदोकना पिजरी मणिपुर दसु नोंग लेप्तना चुरकपदगी मरु ओइना ngarang ayuktagi hauna imphal manung fauduna seliba imphal turelgi imai hengalakibadagi mafam kyada ising kairakpadagi yumthong kaya ising isawgi awaba sauna mayoknare hauzik fauba nong leptana suba maramna isawgi awaba nanglingai mathakta hena awaba kaya miyamna mayoknare ngarang imphal east district ki manung saliba hengang kontha ahal lop thoksom leirak maiba khul khurai haikru makhong news second namthan punggi mapa singda turel longnambal kai khiba aduna yung kaya ising na thumjelle sanjen thong officers colony chekon bamon lekai nongmaibung soibam lekai porompat khurai kairang mantri pukri wangkhai news second namthan pung kangla nongpok thong manak all india radio complex sri sri govindaji temple city convention center manipur state film development society advanced hospital and Babina Diagnostic Center Porompat Branch Porompat DC Office Complex Sanjan Thonggi MLA Quarters Sing Loinana Janims Hospital gi mafam sing hauzik isingna thumjille Imphal Turel Mapal gi thongju Waikhong Khongnang amadi Kairaugi Oina Kyamgai Khoirom Lekai gi mafam kharada ising pathorakpa amadi Lairai namthaba yaubana hauzik leibak haiduna thonbagi thabak sathari Amaromda handaki singisawa sigamari lainana Relief and Disaster Management Directorate tagi fangba paw amagi matung ina ngarang numidang pung taruk fawada Manipur da punna yumthong lising ahum sani humpudra mangagi mathakta ising na thumjin khre hairi ising isawa sinamaram oiduna apunba mioi lising ahum sani pan ani buna awaba nanghan khre hauzik fawbagi oina misimina thokiba amade mi mangkhiba natraga ising na senthakibagi paw laitri adumapu mioi ani amadi asokpa nangba yawkhre ngarang fawbada punna yum chanipan marifu humdoi isingna thumjin khre sikhiba sa sangi masingna humpu mari sukhre hauzik fawbada mari lainaba tongan ba department ki mioi sing lanai club sing gi mioi sing state disaster response force SDRF Manipur fire service state police Assam rifles loilena arambai tengol gi member kyana honaduna mi kanbagi thabak sangsilakpada hauzik fawbada mioi satret kun safagada mafam singda hondorakre Ising isawgi awaba mayok nariba singi yenglaga mari lainaba singna relief camp taruk amadi medical relief camp anisu hangdoktuna thamkhre haina Directorate of Relief and Disaster Management tagi fangba paw amana hairi Kumginong namaram oiduna Arunachal Pradesh da su singning khaiba amadi singisaw thokpada hauzik fawbada mioi taragi punsi mangkhre amadi lanthum kayana amanga ta thokre Arunachal ge State Disaster Management Authority dagi fangba paw amagi matung inna Arunachal Pradesh ki National Highway Satret tara humdoi lambi gi East Kameng District ki manung saliba bana amadi sepa ani gi marakta singning khairakpadagi thodok amada nupa ahum amadi nupi mari yauna mioi taret laikhidre
Masigi mathakta Longding district mi ama Lower Subansiri district na mioi ani amagasu laikhidre. Masigi mathakta Arunachal gi Parsuram Kundadagi Dr. Debnozit Kumar Kauba mioi amana thiba khangdana leiri hairi. Ngarang Arunachal gi Chief Minister Pema Khanduna Pongmi Singa Unaba amada Sing Ningkhaiba amadi ising isau thopagi thodokta laikhidraba singi maphamda awaba amadi nongaitaba wafam phongdokhe. Laikhidraba singi leihoriba imung manunggi mioi singda ex gratia oina lengaki matungina lupa lakh mari piragani hainasu lauthokhe. Maragasida Mizoram da su haukiba pungkun mari asida atat akham laitana su khiba nongna ising isau khanghen hengalakpadagi amade mafam kyada sing ningkhaibagi thodokta mioi mari laikhidre. Mizoram gi tongan ba district sing haibadi Aizol, Lunglei, Champhai, Kolasip, Sarchep, Longtlai, Mamit, Saichual, Khauzal amade Nathiel da sing ningkhaibadagi yum kaya amata thokre lambi kaya faunadre amade mafamaduda Khunda laitariba singda mafamaduda laibada khudong thiningai oihale haina District Disaster Management Authorities ki maikaidagi thamlakle. Nakal amaromda haukiba pung kunmari asida nong leptana subadagi Assamda singningkhaibagi thodokta mioi manga laikhidre hairi District Tarukta ising isau thokpadagi mioi lising taragi mathakta awa ana nanghankhre hairi. Ukhrul gi Tasar village tagi AS Sinaungam gi mazanupa Lieutenant AS Thotsangbo haukiba megitang kunda Hamlai khong hunpung da leiba masagi yumdagi kauthoklaga hunpung da leiba Mona workshop ta mechanic oiba Abis Uddin atopa maming chotu kauba Muslim nupa amana hatkibagi thawdoka mari leinana megitang kunmanga dagi Ukhrul headquarter town da leiriba Muslim furuki mioi singbu Ukhrul da lalon itik tawbada athingba thamlamba adu megitang kunthra mathoi dagi komthokle. Warep asi mihat aduga mari leinaba wafam punama khanaraba matungda makhatana lalon itik sathaba yarani haina Tangkhul Nangalong ki Additional Secretary oiriba Thanraingam Muibhana Serol Thoktuna khangalakle. Aruba Tanja Kayada Khongfam Setna lepkhiba singi mafamdasu tawbimal khangba ulakle. Makhataba pau pizadringaida tenba break amatang lauzari. Admission open, admission open. PC Allied Health Institute, Kongmanjon to Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida khudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani taruk-tagina tara fauda lakpa mahiroi singda 15% discount pizagani tara mathoidagi kun fauda lakpa mahiroi singi oina 10% discount pizagani relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari kana leizadraba natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani nupa amasung nupi gi leinanaba hostel gi facility pizari institute asigi oina course amagi 30 seat capacity khaktamak oizagani matam ga chunaraba smart class clinical practice at reputed hospital amadi diagnostic center singda haktheng na tambagi khudong chabasu pizari hairiba coursing asi tambal loibaga job placement gi khudong chabasu pizari akupa marol gi dama contact number 7641934366 natraga 8131064931 natraga email id pcalliedhealthinstitute@gmail.com da pau faubiraknaba khanghanjari athuba matamda registration tawbiduna khudong chabasing asi lobi haunaba ningsingjari Kana taram nokchari makhataba pau
Indian Constitution asina Manipur bu yamna misang mikhai naina thame mitop refugees singbu scheduled tribe ST manung chalhalaga akhannaba hak pisinduna maning tauna laigi macha masu dauna lehanba ngamhale yelhomi phurup singbu tanthokpa ngamnaba refugees singda jingjaw singsang kaya sinathokle refugees singna thangjing kobru paisilibase aikhoigi puwari kidnap tawbani haina lona thingkraba lalhaulo pripak progressive kingasi jun gitang ama asida Taramanga suba progressive dega mari lainana lup asigi chairman longjam palibana khuyek piduna thadorokpa serolamada khangalakle numit asiga mari lainana ningtam landa thawai kathokraba punamaki mafamda ikai khumnabasu ulakpaga loinana hojik thokliba wathok lanthok asida awa ana misi mina nangnaraba imung singi awa pukning singdasu lup asina saruk yari haina khanghalakle makha tana chairman longjam palibana miyamda thamlakpa warolda Yumlo nariba lebak sing dagi nauna sensilakliba kuki sin ni haijaba sing asina maitai phurupu hinghalliba puwari gi haurakpham thangjing kobru jingsangbu karem kathainari ikaiba khangdaba makhai namfuda khunda sinduna tayonnaba moongda the Old Testament da yawba promised land adu oihannaba thorang phongna haurakle tasengbadi makhoi singasi aikhoigi puwari kidnap tawba kangbuni Manipur gi Lamgai gi sada marifudra di khulai paiba mitop refugee makhoina lengakani haina fong na landarak pangam haliba asigi maram kupna naina se United Kingdom hairiba leibak ase mapung oina Kwengo singi network na lengakpani Kwengo haibadi masana maning tauna rule semba wayal piduna thabak laksin basu ngambagi mangam leizaba Kwasai Autonomous Non-Governmental Organization haibani Makhoigi senthang su government na pibani Europe ke asawa city sing da su mito sing sabun khunda handuna marai pak masa phawba sanghan ba yadaba no go areas or no go zone gi mafam yamna thami hariba mafam sing asida criminal terrorist gang kaya su maning tauna leiba ngami India gi satna pathapna Manipur da su Kwengo amasung no go area semgat pangam hale masigi khudam di singi leibak oizaduna leiraba Manipur da Misingsu yamba maitai furupu phibam kyana sabkhaiduna thamlaga ST kangpu khaktagi ni haiduna amukasu hill areas haina khaidoktuna thamliba asini Indiana lalhoba aikhoibu thengnana ba makhoigi khuchabi proxy furup oina zo kuki singbu semgat jaruraga haujikti western countries singi lai khusang bigi makhut oiramle haibasi khanglamlane laibak thugaiba ngamhanba satna pathap ase लौथोक्त्रिबा फावबदी तंगदो लैताबा मणिपुर अमा ओइबा ngamkhiroi miyangi lusingba singnasu soksilakliba sida wakhal thadaduna punna thengnaminase nakal amaromda laik hairaba kangbu amana Ideas of India haibasi Unity in Diversity Democracy and Rule of Law Welfare State Equality and Justice ni haibasi da thajake idea ani sina sana laibak Manipur oiba ngamlani haina mapukningda ithak hauki India na Manipur bu district amagi thakta India manungda sahi sangna thamjilakle haujik sumasing yamba MLA singna popular government semjarage haiba fawba tabidre President rule PR masing khwaidagi yamna thamjinba state su Manipurna oire maitai singbu sekmai palel sugunu yangang pokpi kumbidagi hendokhan ba yadaba phibam sokna thamle masagi state ki maming Manipur sijinnabada athingba thamjiliba Manipur gi political status asibu matam amagi mirolna khanjaramba swadhin Manipur aduni haigadawribra haina serola sida makhatana hanglakle Sing lemna sangkholabi Miss Thailand Opal Suchata Suwang Sirina Humpudraga nithoi suba Miss World lisingani kunmanga gi title loduna Thailand gi puwari dasu anoba lamai ama hapsin bangam khre Ethiopia gi Miss Haset Direze Atmasuna first runners up amadi Poland gi Miss Maza Glasdana second runners up ta khre Thauramasi haukiba megi tang kuntra mathoida Hyderabad ta malem gi tongan ba mafam samagani pandagi lakpa Sakhenbi samagani pana tha amasangna tongan ba hiram kyada sangdam naduna pangthokhibane India gi mahut sinkhibi Nandini Gupta top 8 khangatpa fawbada yawba ngamkhidre loisilakpada maroi pau amuk hana pizari Mafam kyada turel ising
kai khibana maram oiraga yumthong kaya gi myoi kya ising isawi awaba sauna mayok nare mi kanmagi thabak su makha tana sathanare Hauzik fawbada Manipur gi oina ising isauna maram oidana yumthong lising ahum ga sat jani humpudra mangagi mathakta ising na thumjin khre myoi lising ahum sanipan ani buna awaba nanan khre amadi Arunachal Pradesh ta su nong na maram oiduna singing khaiba amadi ising isau thokpada hauzik fawbada myoi tara ki punsi mangkhre Hauzik fawbagi ISCOM news na pizaba Manipuri pau matang asal loijare mining tabiri basing bamuka na khurumjari